lamdam asigi singi manung hanjinba mafamsingda ana laingi phibam pukning nungsiningai oiba mongda leiba kya yauri Parbung Community Health Center CHC da Dr. Amadagi hena leitavana CHC asida mafam kya dagi laingba lakpa miyoisingda chauna khudong sadaba mayoknare Parbung Community Health Center asi Anuba District oina Churachandpur dagi khaidolaga kumja 2013 ki December 9 da semkiba Fairjol District ke yamna maru oiba laing oiri Amaromda ngasi fawba district ama oibagi leifam thokba lainga ki loising amadi district hospital di leitri Parbung CHC asina hauzik fawba district asigi oina khwaidagi chawba ana laingsang oiduna leiri district asigi manung sana leiba tuan ba khulkia gi mioisingna lambi gi khudong thiba yauna thokdok kya da asopan yaropa matamda maru oiba laing phamsu oiri Community Health Center asida Medical Officer in Charge oina su leiriba Dr. Thanglen Jolna oiriba phiba masigi matangda phongdorokibada district asigi maru oiba ana laingsang oiriba CHC asida mathau tawduna leiriba doctor asi amakhak loinana staff nurse ahum ANM taruk leiri loinana lab technician ani leibagi manungda amadi ICTC gi makhada leiba oiri ICTC gi counselor ama MHS ama leiri grade 4 staff su amakhaktamak lei Hairiba yam kidraba staff sing asina health center asi matam kuinadagi ahing nungthil naidana ana laing bagi thabak sathaduna lakli Dr. amakhaktamak oibana numit chuppa sungap leptana laing ba amadi numit ama fawba pothadana angamba thakta honaduna lakli adubu doctor sumiyoi ba koubanina tangai fadaba thokok wathok amadi haksang ngamlaktaba matamda health center asida laing ba lakpa anaba kyana mayoknariba awaba asi kanana su ubidana leiri hena laibak thiribadi manung hanjina leiriba ana laing sang asida phibam soklaba ambulance amakhaktamak lei madusu driver leite loinana health center asigi oina phibam soklaba gypsy amaga lei Doctor ge awatpa ambulance amasung atai staff singe awatpa si mari lenaba department atuba matamda mijeng sanghaningi mahakhakna health center asibu puna bhonabada awaba oire haina pendaba phongdorakhi I would like to draw your attention to the higher authority to look into consideration as it is difficult for me alone to manage and run the hospital smoothly. So I would like to request the concerned person to give us more doctors so that I can work side by side with them for the improvement of healthcare services which will be benefited by the community and the society. Thank you. Amaromda Parbung Village ki chairman L Latlan Thangna phongdorokibada Fairjol district asi semkraba matungda ngasi phawba district amo oibagi ahongba amata uba phangdrei Administration ki khudong sanaba anoba district amoina khudol tamlakhiba matam aduda harauba poknaki adubu hojiksu hanagi awat patana thalaba phibam aduga chap manaba phibam da leiri lenga ki maroi ba loisangi makok thongba punamakna Churachandpur da famlaga mathok tawri mafam asida lenga ki matik saba loisang suning thina semgatte leiriba khudong saraba kya gi marakta ngasi su fere haiba makai Parbung CHC asina district asigi miyam gi laing pham oiduna leiri ana laing sang oinabagi building amadi saba loikhiba koire adubu Sangha bidavana kangathang oina taduna leiri amaromda Parbung CHC asida Dr. amakhaktamakna mathau tawraga leirapa matam kuirakle laing sangasi khultara nipan romgi khunja singi amata ngairaba laing famni adubu laing sangasida phamung matik sana leite ahing athengada ana yek yaurokpa matamda Dr. amakhaktamak leiribasina khudong sadaba kya mayoknabata natana emergency case lakpa matamda Churachandpur district hospital tamna puba natana atopa pambaisu leite Parbung dagi Churachandpur fawgi arapana kilometer saniga kunmanga romni asuk lap kharba mafam asida aruba anaba yaurokpada laing naba pubada lambi da khudong thiba kya thokpa masing khangdrai asigumba awa saitheng kya si khunja singna wana khangduna lakni Miyam gidamak yenglaga health center asida operation theater x-ray amadi ultrasound machine sing thambi pham thoi thengnariba khudong saraba kya si health department ubi pham thokpani haiki man makha taraduna hojik su Fairjol district ki manung hanjin mafam kya dagi miyamna khongna CHC asi tamna laklaga layingli Maramaduna CHC asigi awatpa doctor staff sing mathau taba khuchu khalai sing thambibaga loinana lambi thongi phibam su phagat haningi haina lenga ki pungning singsilakli matang asida panba yaba wafam de lengak na lamdam asida sing tam khaidana sakotpa purakpa ngamle haina laurabasu singi manung hanjinba mafam kya ana laing mahi machine amadi lambi thongi phibam sing aduki matik phibam sadana leiba kya yauribasi miyamna kholau kya lauduna khongjang sangsindringai mari lenaba loisang singna ningthina yengsinduna thabak paikhatpa changi maduna trabadi thabak kya pangthokpa ngamle haina law khonglibasi sinda khak phongdokpa chilhai oina dumak tarakloi hainingai leite
ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯄ ꯍꯥꯏꯔꯛꯄ ꯈꯛ ꯉꯥꯏꯗꯅ ꯏꯁꯥꯒꯤ ꯗꯥꯏꯇꯅꯤ ꯈꯟꯅ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯅ ꯁꯤꯡꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯊꯨꯕꯗ ꯌꯦꯡꯁꯤꯟꯕ ꯃꯊꯧ ꯇꯥꯔꯤ